COVID-19 vaccination tawbana COVID laisida sida ge ngak thokchabagi amata ngairaba pambaini matam khara sida COVID infection amadi mortality gi chang asi nemtharakli adubu aikhoi laithokpadi yade lan loidri haina Manipur gi Chief Minister N Biren Haikrai wapama singasi taret suba international yoga day thoronga mari lenena Manipur state BJP na sinduna kesampata leiba BJP office ta yoga for well-being haiba team da pangthokiba thoromama da haikibani Lomi sing darkar oiba har sing ase lomi sing da ningthina yahonaba akanaba thorang ama tawre pandemic matam asida har sing ase lomi sing da khara makai hongna phanganba yagadra natragana kari tawba yagadage haibagi matang da Chief Minister da wafam sing thamlagani haina Agriculture Minister Olukhoina phongdokre mahna makha taraduna state asigi Agriculture Department na lomi sing da darkar oiba phodi sing lemna district ke DAO gi khuthang da yanthokre Yamna nungaitaba laibak thiba thokdok amada kumbi AC gi manung chana leiba kumbi khuga turel torban da khundaba kumbi uyung makhong khulda turel wangmada lou suba satpada Laisram Chandra Kumar amadi Sangitani gi masanupani leikhidreba singa dudi El Solomon sahi 13 amadi El Joshua sahi 12 ni makhoi animak pokminaba masin manaw ngaktani hairi COVID-19 ge frontline worker ama oiriba Vidya personal singda lenga ki maikaidage mating amata pibidabana COVID positive oiriba Vidya personal manga gi imung singda mating pangkraba matungda makhatana amuk COVID positive oiriba Vidya personal mapan amaga puna 13 surai awaba tarba imung singda association gi mihut singna sana thanba polom kya mating pangkhre masigi mathakta reserve line da mathau toriba Vidya personal ohumdasu mating pangki Assam da Manipuri lon haibadi maitai lon bu Assam lenga ke associate official language oina sanahan biu haiduna Luckeyfor SC gi MLA Kaushik Rai gi khuthang dage Assam gi Chief Minister Himanta Biswa Sharma da memorandum ama Yaifalup Silchar na ngasi pisin khrai memorandum pisin baduda Yaifalup asugi President Okram Lucky Kantana lusingba lup asigi member kya su sarugya ki Malem sinba thungna pangthoknariba International Yoga Day Yoga for Wellness haiba thimda taret suba International Day of Yoga BJP gi hanagi candidate amadi ex minister N Mangina sinduna mahaki kumbi terakha leiba yumda COVID-19 gi SOP ngana pangthokre ex minister N Mangina lusingduna yoga ozama ga loinena BJP gi karyakarta kharaga loinena yoga masana sing utki Malem gi mafam singda pangthokna bagum BJP khangabok mandal na sinduna khangabok ta leiba Sarojini oil pump ta mandal gi president L Tomakuman amadi maruiba member sing yauna Malem gi yoga numit pangthokre khangabok AC da hana BJP gi candidate oikiba Thoksom Jadumani na singduna khangabok AC da hana BJP gi candidate oikiba Thoksom Jadumani na singduna special yoga session gi thorom maduda BJP gi khangabok mandal gi thomi sing amadi tuan bamyo sing su sarugya ki Jiribam district oinasu Jiribam supermarket taret suba International Day of Yoga gi thorom BJP Jiribam mandal na sinduna pangthokrai hairiba thorom asida Jiribam gi BJP karyakarta singna sarugya ki Jiribam gi supermarket ta pangthokiba yoga gi thorom asai Manipur Food Industry Corporation Limited ki vice chairman K Sarat Kumar madi Jiribam BJP mandal gi president O Prajabani gi menya makha da pangthokiba thorom ni Regional Institute of Medical Sciences RIMS ta sungasi tarelak suba International Yoga Day gi thorom Institute asigi Medical Superintendent Professor H Priyosakina lusingduna pangthokrai tormaduda PMR department ki head professor AK Joy Deputy MS Professor TH Sasindeva Deputy Director Administration Kaikham Dongel Physical Instructor Official singamadi staff kya sarugya ki ngasi Jiribam gi Yarul Pokpi Community Hall da random COVID mass testing pangthokrai pangthokiba test aduda punna mioi marifuni thoi test obada mioi mapan positive phangki mioi mapan aduda nupa taruk amadi nupi ahum yauri ngasi gi mass testing gi thabak aduda gram panchayat level COVID-19 task force committee gi member local club na mating pangduna mapung pana pangthoki